Image TV miyeng tabi mo singbo utam kumanar mo kurumjari loina na ngasigi maroy ba pau pijari. Kaksing da Meet the Writers ki thoram pangthokre. Tourism and Sustainable Transformation haiba wakalonda World Tourism Day thoram pangthokre. Drug cartel sing amadi drug ka mari leinaba miyoi khudum father sab sab selak pibiu haina wakat kozan sanction kre. Loinana ngasi Prime Minister Narendra Modi na BSNL gi Swadesh 14G step inaugurate daukre. Hojik mapung aibu pau lawirasi. Leibak asigi mafam kaya da September tang 30 tagi October tang ani forward sathariba sewa parbagi saruk ama oina Manipur State Kala Academy Imphal sinduna aiba unaba Meet the Writers ki thoram ama ngasi Kaksing Phospat Lekai da leiba Library and Information Center Kaksing gi auditorium na pangthokre. Ngasi thoram aduda Manipur gi saknairba aiba Sahitya Academy Award Professor Sagol Sem Lansenba Meiteigal Mairoi Singa Wariwatai Sanaki Lamidong Higher Secondary School, Wagwai Higher Secondary School, Kaksing Higher Secondary School, Kaksing Model School, Kaksing Public School, Padmaratna English School, Kaksing Grace Cottage Cultural and Educational Foundation, Kaksingi Mairoi Singh, Wazar Singh, Sahitya Pamjaba Miyoi Kayana Saruk Yakiba Ngasigi Thoram Aduda Professor Sagon Sem Lansenba Maiteina Literature Amadi Masigi Maru Eba Haiba Hiramda Wangang Bagaloinana Mairoi Singh Halakpa Wang Kayaki Pafumsu Piki. Thomaduda Manipur State Kala Academy Imphal Deputy Secretary K. Umananda Sanmana Professor Sagol Sem Lansenba Maitebu Miam da masak taki Thomadu pangthokpagi matangda Manipur State Kala Academy Imphal Secretary Sunanda Thoksom na phonokibada sewa parvagi saruk ama oina pangthokliba ngasigi thoram asida Manipur gi saknaiba aiba Sahitya Academy Award Professor Sagol Sem Lansenba Maiteina Sahitya gi maramda wangangduna Mairoi Singda Hangningba Kaya Pokhanduna Sahitya gi lamda puning sangsinba ngamnabagi pandamda ngasigi thromasi pangthokpani sewa parbaga mari leinana Manipur State Kala Academy Imphal na Manipur gi tongan ba mafam singda leiba Mairoi Singda tongan ba hiramda khanghananaba ngasigi asigumba thromasi sahi asigi March thadagi hauraga pangthoktuna lakli makhata nasu pangthokigani haiki Nasi Imphal is Yang Popi Police Station na konba Yang Popi Bazar gi akoibada Yang Popi Police Imphal is CDO IRB MR amasung 119 base sab ki apunba combined force ki team amana ayuk angan baragi hoduna ayuk pung 9 minute kon fawa thiba humba gi thabak satake ngasi thiba humba gi operation aduda tongan ba miyoi nifu ga manga rongi saktak se sing yengki mifam pundi laikide hairi Kaksing Bazar Business Welfare Association KBBWA Amadi Nahas Singi Khongthang NK Kaksing Ani na punna sinduna First Kaksing Night Plaza 2025 ngasi hodokre Kaksing Night Plaza hodokpagi thromda Kaksing District Police ki OC PS Priyovarta Kaksing Bazar Business Welfare Association ki President Y Rajendra Amadi Nahas Singi Khongthang ki President Rabi Mayangambam na President Member Singwena Saruk Yaki Kaksing Night Plaza si Thakuning Aroiba Thangja Misingda Hangani Hairi Board of Secondary Education Manipur Lowa High School Living Certificate Examination 2025 Amadi Council of Higher Secondary Education Manipur Lowa Higher Secondary Examination 2025 ta Mark Wang na Fangduna Mai Palaklaba Wagwa Higher Secondary School gi Mairoi Singda Zamzam Foundation Khela Khongi Chairman Oriba Social Worker Muhammad Alauddin LS Nanauna Mana Pitna Puning Thawat Kre Social Worker Muhammad Alauddin na sponsor Torga Wagwai Kendra gi manungda leiba Mithoi Mehenba Mairoi Singh Puning Thawat Pagi Ahoba oina First Inspirational Merit Award Distribution 2025 ki thoram among Waga Higher Secondary School gi
Recreation Hall da pangthokiba throm aduda Zamzam Foundation Khelakhongi Chairman Oriba Social Worker Muhammad Alauddin na Chief Guest Wagai Higher Secondary School ki Principal SS Jenta na President School asigi lecturer Mayangbam Borot Assistant Teacher Naurem Indirana Guest of Honor Sing Hoiki ngasigi throm aduda sahi asigi SSLC exam da CGPA 7 gi mathakta phangduna mai park laba Wagai Higher Secondary School gi mahiroi Taramanga Higher Secondary Examination 2025 da mark wangna phangduna mai park laba Science amadi Arts stream gi mahiroi tarada MD Alauddin na mana pituna puning thawatki Impal West District Administration gi notification amagi matung ina kurkul Moibung Kunogi Community Hall yauna crematorium amadi public toilet eviction tawgani haina district police yauna lakpada miyamna khongjang sangsinduna eviction tawa yaroi haina lambi thatuna atingbu pikre district police amadi district administration na ahenba force na duna khurkhulgi turel paring nak yet khara kotpa horukpadagi miyamna ka hena thomjilaktuna atingbu pirakpadagi makhatana eviction tawa ngamkhidre adumapu miyam amadi district police team mafam aduda thadoktana lainaki eviction tawa yaroi haina sangsilakhiba khongjanga mari lainana khulasigi khunja Kaidem Radhari na hai khurkhul moibung kuno hari bakul ase subnagi yum yakhai ga nithoirom khaktamak taba apik bakul lamani mafam masida sariba community hall crematorium amadi public toilet asisu turel phullaga sakhi minate makhoi na khalakpa matamda turel asi adumak phunduna lairamle sariba infrastructure sing asisu matam gi local MLA sing na sakhi ngaktani Piklava Kulasigi Amatangai Community Hall Crematorium Amadi Public Toilet Asi Mafam Sade Tugai Yadi Hadagadi Atopa Mafam Amada Hana Sinbiu Atopa Amada Community Hall Crematorium Amadi Public Toilet Sana Silva Matunga Makataba eviction Tauge Harbasu Tawiu Adumapu Kulasigi Makai Dagidi eviction Asi Tawino Haiba set Wafam Tamki Mayam Tolotuna Atingba Pirakpadagi District Administration District Police ki ahenba team laktuna miyam adu wakal phathanaba honabada nakal anigi marakta ningai sangdana basu thoki Rapid Action Force amadi water pump power laktuna mafam duda eviction mapung phana sathanaba honabada miyam amadi officials singi marakta mukna basu thoki tungda turel gi khonung khara sengba horamlaga matung makhata wa thabak tawgal leptuna laiki karigumba eviction ase miyam gi apambagi mayakta tawrubadi khulasigi miyam hana harabasu hayam dabagi pen dab wafam kayasu kholau kayasu lauke king karim sosian da bam je eviction tawraga mogi khudong sabasi karino government gi tawradi tawbiro makok tagi tawbiro eviction do loina thingo kot khro khoi kem thingjara roi adugi mathaktam su community hola khoi khunjigi sabam hana pibiro ayabadu cabinet se sabam hana pibiro public toilet sabam pibiro adugi matungda akhoi khunna athing bam ta leitana government tawrak pado akhoi ayaba pireba aduma tawbiyo Malem Sinba Tungna Pangthok Nabung Tourism and Sustainable Transformation Haiba Wakalonda World Tourism Day 2025 Bishnupur District ke Wainasu District Administration Bishnupur SBI DEO NHPC MTU CRPF Forest Department MSRLM na punda kusamna sinduna Impal Peace Museum Maibam Lord Pressing da ngasi pangthokre tourism Thauram da DC Bishnupur Puja Elangbam IAS DFO Bishnupur Waikom Romabai CMO Bishnupur Dr. L Raichandra Amadi HBN CRPF second in command Anil Kumarna Athoiba Mithunan Singona Saruk Yaki Thormadu Saruk Amoina Bishnupur District Laiba School gi Mairoi Kayana Saruk Yaduna class 1 dagi 5 amadi 5 dagi 10 power category ani thona khaidoktuna painting competition amasu pangthoki loinana makok Sing da certificate amadi khudol pot sing pi duna ikai khumna basut ke Thormadu ga mari leina DC Bishnupur Puja Elangbam na phono kibada Inkumja listing amag samapan marfu dagi hauduna socio cultural environmental transformation gi wakhalonda pangthok tuna lakli Bishnupur district asi state asibu saktak pa tourism spot ama oidi district asida Loktak Park Malemda matangairba floating park Kaibulamjau National Park Lokoi Park Impal Peace Museum na
चिंबा मफम सिंग लेरी डिस्ट्रिक्ट एडमिनिस्ट्रेशन बिष्णुपुरना डिस्ट्रिक्ट टूरिज्म टास्क फोर्स सेमदुना डिस्ट्रिक्ट असिदा लेरिबा मियाम ग लोइनेना डिस्ट्रिक्ट लेवल मीटिंग अमा पांगथोक्तुना डिस्ट्रिक्ट असिदा लेरिबा टूरिज्म की पोटेंशियल हेना हेंगनहनबा होनगनी हाइके Loktak Lake, a gem not just of Bishnupur but of the entire northeast. Its floating fundies, serene waters and rich biodiversity have captured the hearts of visitors from around the world. Adjacent to this natural wonder is the Kaibul Lamjau National Park, the only floating national park in the world and home to the endangered Sangay deer and October 1 dagi horaga October 3 fawa Chhattisgarh gi Narayanpur gi RKM Ashram ground Sathagadariba 30th Senior Women's National Football Championships for Razmata Jijabai Trophy 2025 ta saruk yargadaba Manipuri nupi sanaroi singda ngasi All Manipur Football Association MPA gi General Secretary L Jyotirmoy Royina uniform yanthokpaga loina sanaroi singda lamdam asigi mingchat puraknaba aset wafam thamkre uniform yanthokpagi thorom aduga mari leinana India senior women football team gi goalkeeper number 1 oiriba Elangbam Panthoina phonokibada India ki tongan mafam kya da pangthokpa football tournament singda Manipur gi football team na champion oiduna trophy kya lobang amakre masida natana mamang sahida pangthokiba senior women football championship tasu Manipur gi team na champion oirake loina handak pangthokadoriba championship asidasu Manipur na champion oinaba angamba thakta honagani masida lamdam masigi miyamnasu support tawiduna lamdam masigi mai porokpa ngamnaba mateng pangbiu hana phongdoke जो कोइना ट्रॉफी लौर पंगम जकी अदो हंतक चतुरिबा सिजो को यामना ओजाना खोइदा यामना की पॉइंट होइबा मैच सिचुएशन कया लोइना खोइ प्रिपरेशन तौरगा रेडी द लेरे अदो हंतक की जो को यामना थाजब ले खोइना चैंपियन लौर कने इंडिया की टीम दने हरियाणा जे याम हरियाणा Mayai kaban nisa thingnaba amadi nisabu lalon itik tawduna lamdam asagi hawlakliba naharol amadi miyoi kya manghannaba seliba drug cartel sing amadi drug ka mari leinaba miyoi khudingmak phaduna sab sab serak pibiu haina khurai sajor laikai gi community hall da wakat mifam sathakre khurai konsam laikai apunba nupi laisam laikai amadi sajor laikai gi apunba mera paibi gi thomi sing na sinduna pangthokiba wakat mifam aduda saruk yakibi khurai konsam laikai lup Nipan gi Maira Paibi Secretary Laisam Thamal Sarana Phonokibada Khunai asida drugs amadi yuna sokalaba miyoi amadi masigi saitheng phanglaba miyoi kya leiri drugs amadi yu lalonduna khunai asibu mahanab siliba miyoi khudimak lengak na phabiu drugs ki asoba case singda senariba makok thongba sing phaba ngamdana leibasi yamna laibak thivani drugs case ta senariba miyoi masa masu khara pharga Losin bagi mahutta khwaidagi maru oidiba makok adu phaduna khunai asi kannana bahonabada thaudang lohondingi lamdam masigi leiriba laikai singnasu nisagi mayokta ahenba mieng sangbiduna tungi mirol kannana bahonabada apunmo oina thaudang lominasi haike Life ki chandra haiba miyoi siga punna chatmineriba drug cartel sing asibu athoba matamda sarkarna makoi sing asibu phabiu amadi tungi yumbiren oigadaba makoi ki sa isu sing paru mapa ki mama ki kisigi lan sing ase lokmanum ki mangsil la besida akoi amtang ki mama oi bising asu isa sing banduna laksabani atubu Kumbi College gi nipu mga suwa foundation day celebration college asigi auditorium da ngasi pangthokre From the Kumbi College GB member National Youth Awardee KS Lila Sandra, Kumbi College Principal L Gopal, GB member L Ibumsa, Kumbi College Mathematics Department Head Suariba, Kumbi College Employees Association President W Makpigani U Devanandana Atoiba Mitungan Sing Oina Saruyaki. From the college Asida Pangtokiba annual sports bitta rank holder sing the trophy amadi citation piduna puning thawat ki wang loi kaya nasu college asi government ki oidamna awab kaya mayok nari adubu mairoi singi khallaga teaching amadi non teaching staff singna kathok paga loina na thabak tawri maramasina college authority na atuba matamda government college oinaba honariba asi hena kansin biu haiba wafam sing phongdok na ki thorum gi saruk ama oina
mahirosingna nat gi jagoi isai amadi thang gi kayasu thang gi yanabana singba kayasu utuna ayeng bai puning singsin ki college asigi principal L Gopana phonu kibda mahakna principal oibadagi court tagi se kayarak tharakre media da mahak ki ming panduna wa kayasu ngangna kre adubu mahak asi authority oiba jibina khan kibani mahakna kanadasu akiba leite aduga mahak ki mathaudi college asigi mahiroi singbu lairik haihnaba honaba aduga staff singbu asoengam amatta yaudnaba honaba haina isorda khurumba aduga government na lokhotringaida thabak pothaba aroiba mioi ohenbiu haina isorda khurumjabna asi khakni haike mana ibu sitawagum ayus mapu sitte maramaya anywhere everywhere anytime always I am ready pahamagide adu themwe agani ko aduga ai tabta khalaga nataga ai bu lusidabagi police songna to kudi to bi galo hai mo konsi thunjaraga kore maki mapam kudi tense thego All Manipur United Clubs Organization Amukogi Biennial General Body Meeting Pangthokre amadi organization asigi sahi ani gi nauna thau pugadaba sing khanduna wasak lawkhre khwaidagi kwakaithal leba amukogi public hall pangthokiba nauna thau puna khallaba mioi sing adudi president da Surokhaibam Sanjoy secretary Pratap Lesang Them amadi finance secretary da Momosa Takhelambam yauna tongan ba pham pugadaba mioi singsu wasak lawki thromaduga mari leinana nauna president gi pham pugadoriba Surokhaibam Sanjoy na phonglo khibada sanglaba matamdagi India government na Manipur si lawsin khibadagi ngasigi khunai asi hiram khudingmakta pumsai saiduna akiba Manipur ama oina thamliba asi akan bomongda India government gi mathakta condemn tawi masida natana center na landam asigi miyam da piriba awab kayasi amukona haksin na lawi thong asi pende miyam na su pelam loi haina khali masida natana Manipur gi miyam na thengnariba system khudingmak asi artificial oiba amadi colonial expansion gi mathak makhada British na 1891 dagi landam asida satramba mayambu namthabagi chanabi adu amuk khana India government na nahonana lisingama sapan nipumapan dagi amuk sathrakliba thong asi yaningde loinana Manipur da haukiba sahi lisingani sumna kolhum doigi me ahum dagi hauduna ngasi phaw sathariba irang asi India government na loisinge khallabadi nahanna loisinba yarbani masidagi hena chawba India gi tongan mafam kya thokre adubu atubu matamda adumak warosin porokpa ngamkhiba asina takpadi hadak Nepal da hau khiba miyam gi ihau adugumba ihau miyam na horakpa ngairibra hainasu hanglakli amadi amuko hek saphonglakpadagi hauduna ngasi phawba sing amadi tamgi khenaba thamdana miyam ga punna saminaduna matam gi oiba isu kya da saruk yadru lakli makhata nasu yakigani haiki mamam is ising iso anira omur tole anisu anira tole matam chani ithai bires hang loldi isok si thoiba hojiti isok si anira tho omnira sasan chire mai marung mangalle nga mangalle masi government hoji phoboda festival pigni nataka pibagi responsibility log the marum kai giraba asuk chathina mowung ta daba sakar amar lehalle Manipur da governor na rule to halaga mokoi amani khangna apam ba an to hale aduga popular goal One day cancer care awareness, cancer prevention, vaccination and free health medical camp ama Bamon Kampu me lekai de leba Prairomba Youth Club Community Hall Pangthokre Karkinos Manipur Cancer Care Unit Research Center Jenims Campus amade Chief Medical Officer Imphal East ki mieng makhada Gender and Social Development Coordinating Committee Bamon Kampu Apunba BLF Kongba Nongthombam lekai BLF ibudo Prairomba Kubam Len Ahanba Bamon Kampu amadi Nupi Singtagi Honazamal BLF na punna kusam naraga pangthokiba throm aduda scanning amadi early detection for cancer head of department WMO Manipur health director former director amadi head of department anesthesiology Dr. K Rajo Bamon Kampu GP chairperson TS Hemantana athoiba mithunglan sing oiki loinana campusida oral visual examination clinical breast examination visual inspection with acetic acid for married women haiba asigi tongan ba free screening singi
कानब फंगनबग लोइनना सही मापनदगी सही निफु मवा फावगी मनुंग लेबा नुपा नुपी सिंगदा कार्निकोस कैंसर प्रिवेंशन वैक्सीनेशन हिदाक सिंग कापथोकी हिरम मसिगी मतंगदा स्कैनिंग एंड अर्ली डिटेक्शन फॉर कैंसर हेड ऑफ डिपार्टमेंट डब्ल्यू इमोना फोनोकीबदा कैंसर हाइबा अनाब से ngana khangdok hobna लाइंग बदा यामना लाइन कन्ब ngami masida natana imung manungi sel thumgi awabadsu sen sangbagi changbadagi ngakthokpa ngami masida karigum cancer si ngana khangdo hodaba tarbadi sel thumgi awabada natana imung manungda awaba kaya oheli maramasina cancer haiba anaba si ngana khangdok naba miyoibagi punsi kan khangdok pana miyoibagi punsi kan bangamgani haiba wafam sing phongdoki क्वाक्टादा हौरक्लिबा महरोई सिंगबु तुंगी पुंसीदा लाइक मतिक साना हईबा कंपटीशन कयादा माई पाकबा मतेंग पांगनबा पांडमदा ऑल मैतई पांगल यूथ एसोसिएशन AMPYA GSQ अमदे मणिपुर यूथ एंड स्टूडेंट यूनियन माइसुना खुसम नदुना सिंदुना ब्लूमिंग फ्लावर इंग्लिश स्कूल क्वाक्टा सेल्भादा क्वाक्टा की महरोई सिंगदा मंगाल पीनबा सुखतलबा मैरी हाइबा क्वाक्टादा लेबा महरोई सिंग खक्तगी ओइबा मल्टीपल चॉइस कंपटीशन अमांगसी पांगथोखरे थ्रोमदुदा MYSU जनरल सेक्रेटरी पुखरीमयुम सदाम जॉइंट सेक्रेटरी साइमन मेंबर एन टॉमथिन AMPYA की प्रेसिडेंट MB पुखरीमयुम हाफिजुद्दीन AMPYA जनरल सेक्रेटरी लारिक यंगबम जमीर फाइनेंस सेक्रेटरी अरिबम इकबाल कासमी अमदे अतई मिसिंगसु सरुक यादना कंपटीशन अदु पांगथोकी कंपटीशन अदुदा क्वाक्टा हाई स्कूल लिटिल स्टार पब्लिक स्कूल MS क्रिएटिव स्कूल सेंट जेवे स्कूल मोइरांग किड्स फाउंडेशन स्कूल VN मॉडल इंग्लिश स्कूल मॉर्निंग स्टार पब्लिक स्कूल अनिता स्टैंडर्ड हाई स्कूल न्यू मॉडल पब्लिक स्कूल मोइरांग अमिता जूनियर हाई स्कूल पुन्ना स्कूल निपांडा क्लास 8 10 क्लास 8 9 अमदी 10 द तमलिबा क्वाक्टा द लेबा महरोई सनी ग तरा न सरुक याखी लोइना क्लास खुदिंग की कैटेगरी अममम ओहेंदुना कैटेगरी अहुम थोना साइंस मैथ्स इंग्लिश ग्रामर जनरल नॉलेज की सब्जेक्ट मरी की मल्टीपल चॉइस की कंपटीशन पांगथोकी कंपटीशन असिगी मकोंग मथंग तारबसिंगदा लाकिबा थासिगी तांग कुंथ्रादा इराबोट डे सेलिब्रेशन का मरी लेना पांगथोक थ्रोमदा मना मथुम येथोकनी हाइरी कंपटीशन का मरी लेना MYSU की जनरल सेक्रेटरी पुखुमेम सदामना फोंदोकीबदा क्वाक्टादा मनुंग हंजिनबा खुलसिंग लेबा सोट्रबा महरोई सिंग असे हिरम खुदिमकता कंपटीशन तवई वखल पोकनबा अमदी मानव थाक अमदा मही हैरकनबा पांडमदा थौरम असे पांगथोकपनी हाइखि ngasiyu jananeta irawat memorial trust JIMET na sinduna lakliba September ki tang kunthra da pangthokadaba lamyan da jananeta hizam irawat ki chamaga kunga mapan suba mapok kumon thoromga mari le nana pangthokadaba mass pass competition adu da saruk yagadoriba college school sing ki mass pass rehearsal ki thorom pangthokre punna contingent kunga tarek na saruk yadana pangthokiba rehearsal adu jirbam higher secondary school ki playground gi lamtha की अदुगा इरावट कॉम्प्लेक्स लेबा लमयानबा जननेता हिजम इरावट की मिटमदा इकाई खुमनबा उटअब मतुंग BOC दा लोसिनकी टेलीकम्युनिकेशन इंफ्रास्ट्रक्चर दा अचौब खोंथांग अमा ओइना ngasi प्राइम मिनिस्टर नरेंद्र मोदी ना BSNL की स्वदेशी 4G स्टैक इनॉग्रेट तौखरे मसिना इंडिया बु टेलकॉम इक्विपमेंट साब लेबा की लिक्ता यहन मंगमले भारत संचार निगम लिमिटेड के लुपा फुंगदोंबा सिल्वर जुबली की थरमदा प्राइम मिनिस्टर मोदी ना मोबाइल 4G टावर लिसिंग बरफुद्राग तरेट का सांगा हेनबसु कमीशन तौखरे 4G टेक्नोलॉजी साइट्स ऑफ टेलकॉम सर्विस प्रोवाइडर लिसिंग बरफुद्राग निथोय चाट्रु खक्सु कमीशन तौखी स्वदेशी टेक्नोलॉजी न साबा टावर सिंग अदु लुपा करोड़ लिसिंग कुंथ्रा तरेट चंग न साबने हाइरी स्वदेशी 4G स्टैक मार्केट लॉन्च तौबदगी डेनमार्क स्वीडन साउथ कोरिया अमसुंग चीना की लीग ऑफ नेशंस दा इंडिया सु संगमंगमले हाइरिबे लेबाक सिंग से टेलकॉम इक्विपमेंट मरोमदम साजब सिंगनी ऑफिशियल अमना 5G दा अपग्रेड तरकपा ngamlagani haina so फोंगदोकी
Mahindra Thar gari amada tongdra lakpa mioi manga Delhi Jaipur Expressway gi se ki wall amada thomjin bai thodokta mioi manga sire amana asok sokre asok panipa amaga nupi amaga sector kuthani pan da leiba Medenta Hospital da laikan nabda nupi ru sikhibani Jaipur tamna throkpa gari adu control tobangam dabdagi exit number mapan gi wall thomjin khibani thodok adu ayu angan ba pung mari ga makhairom taba matam da thokhibani police da hai khibada amu masugi Mahendra Thar adu thorok khibani amadi accident su thokhibani hai ki sanabagi pauda District Sports Association Kasing Sinduna Association Playground Saturday 22nd Lehau Devi Memorial Super Division Football League 2025-26 ki ngasi sanakiba match anigi ahan background da LMLCC langmaidongna KMSWC karak makhabu panjal manga suinara maithiba pikre LMLCC ki panjal singadu jersey number 10 LB rangmaingar na match ki minute kungani thoi amadi humuma thoi jersey number 15 TH Arena minute nipu manga jersey number 9 S Bovina minute nipumapan amadi humra tesat persen ki ngasi yani suba ground ki match tana SWC karakna Sunu Football Club pu panjal manga suinoda mighty ki SWC karak ki panjal singadu jersey number 10 sana tomana match ki minute kunga taru jersey number 13 Rickson na minute nipu jersey number 19 Avinash na minute yankai taret jersey number 8 Johnson na minute humpuri thoi amadi jersey number 20 Sivadas na match lor pagi minute mapudraga ahapa minute amat satpada san kivani Hauzik aroi bada moroi po ahono pijari Kakchingda mid the writers ki thorom pangthokre Tourism and Sustainable Transformation Haibu Wakalonda World Tourism Day 2025 Pangthokre Drug cartels singamadi drug kamari lainaba miyoi khudimuk phadana sabsaba serak pibiu haina wakat khonung sansin kre Loinana Ngasi Prime Minister Narendra Modi na BSNL gi Swadis 14G stack inaugurate tawkre ngasi ko ni image balum sandok sa matang su lojere myam bom kana krum jari